Handak laiba akhoi hafta sigi kainoga card reading ga pendulum ga hape ding minarase ngasi nongmajing oibanina nongmajing se weekly card message ka pendulum ga se nahangai tawbo dumaina chamana na ko kaino masum khanbirase ko haide pendulum dowsing gi se ahambada ai pot ama khallo aina handaki hafta sida natraga aina ga ngairaga leiboy taragadi karam kanda haidi kamaina lake haibado adugi result to month oiragana haidi kari month lakadage natragana haidi numit oiragana haidi handaki weeks da kainoma lakoi natraga aina kainoma tauge khotke kaina khallaga su ko sigi sida la iba numit sigi matungina sum tawbibe yai ko ado kwai first ngatang dhyan tawbiro ko haidi aina khandoriwa poto kaino haibado adugi matungina yengminarase ko November haina di lai ko possibly November ko haidi oiba yabagi chances yamna leire ko November ama leire mi ama pire ko pibase aduga kaino dana numitana haidi Wednesday and Sunday ko sida lai se ado sida leire ko gi ahambagi pendulum gi se adugi matungda card ki message ying minarase ko card ki message se crystal ani khatang lo thoke ko adumai torago ina khallaga yengase ko crystal dege sidagi na choose tawbirase ko aham bai se koi si se kaino ni ko red jasper gi crystal chips manung se da hapa ma'am se da kaino se da ko akoi gi kaino ina tawre resin mathakta resin na kaino toksam bani ko coated toksalaga pendant gi type tane ko aduga amma se na akoi gi si se akoi gi aquamarine oina oire ko aquamarine natraga akoi gi sigi ani sidagi hari nung maming loi tokhrase ba sigi pot ani sidagi karambana hena attract tawge do adu khallaga adumai taraga yengminarase ko ahambada sigi blue color se oina yengase ahambagi crystal blue machu se khanbase sigi guidance yengminarase sigi oina handak hafta gi kari guidance lege haibado adu haipetang yengase ko fataba wakan gumba se thadok piyo ko katang haidi fataba wakan gumba kha thado haide negative thoughts gumba dumaina gumba la ko se ko haidi ai na negative thoughts lak pa hara ga mentality se ama ka khoi gi ne ko haidi sum ai se ai ngonda da tho obra haibagi amumu khalle ba haidi problem moiro ona ai se victimize oi jabo do isai thanda haidi problem se mayam da su problem mayam ama lai nari nga ta ne tara ga ai hoji feel to ise ai ngonda da thoi se kai gi no kamai to no kholino haibagi adugi keno ma leri ko wakhalon ama leri ko adugi wakhalon da thado adu do yamna phatte ko yamna phatte khwai first ai negative card oina hana pare ko negative haidi just replace to over haidi aigi wakhan phattaba do wakhan afaba na replace to ko adugi matungda sida la ise haidi card se haidi keno tawbo oina oi ko haidi relationship kari kra yamna phajana dum thole iko relationship phajana dum thole relationship ki manungda understanding leiba khopa dumaina oina oi paisa nung cha changa kani handaki hafta gi oina hairaga di ko aduga hochu honari ko yamna haidi ai gi oina hairaga di hard work so yam phajana tawe ko haidi productivity kari kra aina tawri ba thaba ingkhang sida ko amuk hena ai kaino so tawjari ba dum kai hapchan ba yagi kai tawbo best part hai tare ai gi side gi best part ne khangde best effort adum thadaba aduga haidi sida ahong bo so yam lakani ko haidi changes la o haina su piri ba big changes kumba haidi mata ma sunata ba aina expect to bana ama oi thora kon acha obo gumba ora ko dumaina haidi big changes kumba lak ko ko ambitious yamna oi ko isa gi oina hairaga di ambitious yamna oi ba hotna ba kan ba focus yamna to ba thaba ingkhang to matam da action ga se phat lobo ko pa dumaina oina oiri ko handaki hafta gi oina hairaga di adu quite first sometimes aina enza haigi do haidi aigi khalli ba wakhan se ko haidi phataba wakhan do afabana replace to thu ko haidi si oiraga di yamna phagani ko haidi wakhan phataba amu adu khalakpa matam du da ko loina down chatlaga sai aina tawgada ba khotkada ba mayam do amta pangthokpa ngamdab do ai do phanam hairaga so phana ngammaga so adu na si katang change to thokpa tai di kasu thodokpa kar problem lete aduga mina katang ko haidi maning da katang khara ngangna ba khopa adum ba khara di lai adu taraga su
avoid ignore ngangni ngangna mi ne haidi mi hairagadi haidi machin pan panina kita koina meluba ngamba natena ko aduduna haidi haije suno kaisu kaide aina pharaktana haidi mi duna ngangnari ne haina dumaina khandokpiba ko adu sida leire akoigi ahambagi ko blue color gi keno crystal se khanba ngai ko mathangi se kitang ngangtak to bose ko sigi machu se mu yeng minarase mathangi red color choose to bangai ge mu yeng ase ko angang basi so dum phai ko changes ti am lae hana dagi haroga di life se changes ti mya ma lae ko supportive person adum lei ko ai gi life ki oina haraga di supportive person se haidi akhoi gi middle age kumba gi person gumba haidi aingon da dum ai gi damakta aina kaino ma to guma tam da haidi ma se na dum kaino to biba dum aina oina oire ko imungi kai gi oina haraga so imungi family member da ima oibe yai iche oibe yai inemba oibe yai ko ai gi damakta haidi ma se na dum lepi ba khopi ba oina oiba do ko aduga yamna protective su oijaba do ai isha gi oina haraga di ai gi life ta aduga amana kaino hai kan se ko haidi challenges ti yamna leidori ko handak ki week se ko hai thaba inkhang da challenges legani challenges leiraga su ultimately aina mai pak pa khopa do adu ju oi ko haidi challenges le hotna ba do aina haidi leap tab do give up taw da do sida ko give up taw do na hotna wo changjalo adu taraga di ko ai mai pak pa khopa do maina piri ko aduga sida ko haidi progress se khatang tappe ko tappe haidi tappani khangde na tra delay oi bane khara do ain tawriba ai thaba inkhang se ko ado shoigi bani khangde na tra mamang da khatang aina si tawram dragadi hai tare do sida haidi akoina amu hainai na ko haidi punsi se fail oiragadi amu fail oirba failure do dagi haidi adu dagi lesson ama kari ama tamaga dum lakadam ne badum adu duna haidi mamang da khuthi gi ba khot ki ba mayam do aingon da para tam biram bane ko piram bane haina khallaga ko haidi move forward ado sida haidi overall adum akombagi khwai last life ba ka unity love strength adagi mutual benefits mutual understanding adum ba oina lai ko thaba inkhang da haraga su haidi mutual benefits komba leiba relationship ta haraga su dum fazana leimin na ba ko aduga amana amuka haidi sida leise adum akoigi ke hani business taga oiraga su dum kanaba dum leigani ko handaki hafta gi oina haraga di adu sida leire ngasi gi weekly gi card message se ma'am thank you